मणिपुरी वारी पांबी चैनेना ताबीरिबा पुम्नमक्कु अमुक हन्ना तरामना ओक्चरी ngasisu mayamgidhamakta nungairaba wari masa ama uduna laksari ngasi miyamgidhamakta puraksariba wari masa sigi maming pabungi rally cycle haibu wari masa sini wari masa sibu ibirakpa longjam Kiran Kumar Singh Tamil Narsi wari masa pabungi rally cycle Ayuki pung nipan makhaimuk taramlagani thabak kagadabagi radio tana sakcharami radio da miyamna paamna khanbirakpa nungai raba isai mayam ama mathang sandorai mayam adugi manungda pabungi cycle haiba film adudagi saisakpa sori senjamna sakpa isai ama tabada yamna nungaiba phawrami हेना फजबदी इसई मरक अदुदा लीड गिटार की सोलो अमना अइबु पुमसुम सुमहत की सोरी की कोंजेल अदो अइना ngawjaba ब्रायन आदम्स रोड स्टेटवर्ड की कोंजेल गा हैरप मानई पाबुंगी साइकिल पापागी साइकिल हाइबो हायदो ताबदा अइहाकना कया थोइबी किद्राबा मतम अमदा अइबु पोकपा पाबुंगना पाखंग ओइरिङैदगी हौना यामना पामजना थौखिबा पाबुंगी अवा नुंगाई पुनसीदा सरुक यारक्लबा इंग्लिश रैली नुपा साइकिल अदो निंगसिंगलाई अमसुंग नुंगसीबा फावरई सही निपुगी ममांगदा क्लास 10 दा तमखिबा पारादा द लास्ट लेसन दा अईबा अल्फोंसे दाउडेट पिकलिबा नुपा मसा फ्रांस ना नुंगाई तबा निंगमदबा फावरक्पा अदुगुम्बा थवोइबी खिद्रबा पाबुंगी साइकिल अदो निंगसिंगलुबदा नुंगसिरई अमदी पामुबा फावरई लैकाईगी अहल लमन सिंगदा हंगजबदा साइकिल अदो चौराकना 1985 दगी 53 अदवाइदा लैखिबा ओइरमगनी हाइना ताकपिरई 2005 दा पाबुंग लैखिद्रबा मतुंगदा खंगनिंगबा कया खंगबा ngamkidre angang oina ningsingjabada cycle ado awangi nungsiraba idau longjam ibobi singhana Kolkata hojiki Kolkata dagi senbibani haina tajaki England gi nongtingham haiba mafam aduda saraga isingi lambida Kolkata fawba porakpani haina takpirami cycle ado masuna asangba amasung amuba anigi jansinaba masu oina tawi mamang thangba khut paifam handle bar aduda numidangi matamda thananaba mai ama yawi amasung dynamo amana maningi tayarga taknaraga mai ngalhali cycle gi mamangi frame da foot ani muk sangba nungsit hananaba pam amasu hook ani gi matengna pali pamado sijinaramdai da irailaina lauthokpa yai masina maram oiraga lambida nungsit petpa matamda nungsit hanba yai mamangi forado karigumba teklabasu thauriba miyoy ado khudong thiba thoktanaba jot ki extra support ama yawi maningi career adusu khara hena sangba dauna tawi mamang amasung maningi chaka kupliba dakanada laikhom ngakpoknaba rubber gi paper pali हमनब सबल अदुसु मनिंगदगी फोर्स खरा पीरगा इराइलाइना लौथोकपा याई यामना अंगांग ओइना निंगसिंगजबदा पाबुंगी साइकिल अदो उगी फ्रेमवर्क अमगी मथक्ता थंगलगा थम्मी अदुना मरम ओइरगा चका अनि अदो लैबाका समनदे ती अमना साइकिल अदो कुप्पगा थम्मी यामना चेक्सिना थम्बगी मरमदी मथम अदुदा खंगजदे इसा इतोमता अमुक्सु हंगजई मतम अदुदा आइबदी 1985 की इम्फाल दा साइकिल योनबा दुकान लैत्रबा जातला पाबुंगा पुन्ना साइकिल थौमिनरंबा खरगी मिंग अमसुंग लैफम पनबिरमी अदु अइना अंगांग ओइना थवोइरुदबदगी असेंगबा खंगजहौद्रे साइकिल अदो पाबुंगना थौरगा अइना अंगांग ओइना क्रॉस बार दा फमदुना तोंगबा यामना फंगजखी कुइना तोंगबदा
नुंगाइनबा फम्बदा वादनबा हाइदुना क्रॉस बार अदुदा खुदै अमा येसिल्ली ngasi phawba ningsingliba aina class 3 tamba matamda hokkiba thodok amani matamado lisingmag samapan humudra ni thoi adwaido oigani sahi nipal mapal ge angang oina pabungi cycle tongduna Ramlal Pal High School hojiki secondary da class 3 tamnanabagi damak chatlami class 3 ayukki session da oirami nungthilgi session da su class 6 tagi 10 phawba tamjarai Kaisamthong elangbam laikai ayukki school dagi ahanba ani suba manga suba pass tawraba matungda class 3 tamnanabagi damak apikpa sangyeng ama yawnanabagi damak cycle tongduna salami changyeng aduda angka masa ama ani holali amasung Manipuri da Gopal haibasigi banan ihalli aihak pakhatpa amaga loinana Gopal gi banana do Gopal oina irami ikai khumnazaraba ojasing mabuk kaiba makai nokhi angang oina ojasing adugi mamingdi ningsingjaba ngamjadre adubu ikai khumnazaraba oja haubam sarati ningsingjari matamado haujik lairiba Kaisamthong asigi mamangda saramba thong ado saba hauba matamni haujik lairiba thong asidi lisingani marigi Fairel lamtada saba haukhibani aduga lisingani taret ki December tang 13 da sanga khibani aikhoi angang sing thonggi makhong yungba pile yaisenba leibak thonbana singba singado angakpa amaga loinana yengnakhi aina sum khanjabada haujik oiriba Kaisamthong yoramdaida khara ngamkhatliba se matamaduda lisingma samapan humudra nithoi adwaida thonkhiba leibak sing aduna oihalakpa mali matamaduda Kaisamthonggi yamna maming chatpa asapoti haikru akangbani hap tharakpa matamda angang singna paisa mangagi asapot leiraga sanarami matamadugi paisa mangagi belu ado haujik matamgi lupa 10 gumba oigani laikai gi hominarakpa marup singa pabungi cycle ado thauduna koiba yamna salakhi angang singna yamna nungaijaba se waruk kak machet ama cycle gi for de yapsilaga thauboda makol thoganba sini pakhang pharakpagi khara ikaiba khanglakba matamaduda cycle da paliba light dynamo carrier na singba singato laukoktuna thaurami lisingmaga samapan marpuda metric parikha thabada nungsiraba pabungi cycle ado thauduna parikha mafam oiriba Tera Bazar da leiba Cabol Girl School phawba salami cycle thauba tamba matek leibi sega yepaga thauba pumnamak pabungi cycle da tamkhibani angang oina thengnaja hobada cycle waibagi sanabi ama ngalingai matamda lairami imung khudingi cycle lainaramde lisima samapal humudragi paringi mayai sanba adwaida oigadra laikai gi iyamba singna nupa cycle mamangda tongbagi mawong ama thengnajakhi cycle gi cross bar da phamduna tongliba mioi aduna oi thangba phaigalado khuda thekchillaga cycle gi mamangi handle bar da thamlaga konsillaga tongba asini isamaksu masigi khutong asida tongba phangjahawi amaromda hairiba matam asida angakpa mawongda nupi cycle thaubagi mawong amasu satnarami tongbagi mawongdi tongliba mioi aduga thauriba mioi aduga mai onsinaduna konaraga tongba asini tongliba mioi aduna mai maning onduna cycle gi mamangi handle bar da luktharaga phammi lukhthabagi maramdi thauriba mioi aduna mamangda leiriba singado unabani tongliba mi adugi makut ani ado thauriba nupa adugi ngaksamda koli natraga lengbanda thammi tongliba mi aduna mamangda maningda leiriba singado amata uba phangde uba haibabu mitna ye thangba makha thangba sorokki saruksing adutani punsida masigi khutongda ahanba tongkhibase class 6 tamba sahi lisimaga samapan humbudra mangadani matamaduda nungsiraba maruk huidrom dilipna thauraga khagempali huidrom laikai dagi singjamai thong phawba sathi
चटपगी मरमना मतम अदुदा नौना थोरकपा मोरेदगी लाकपा नाउरी मरी लैबगिनी हलकपगी लंबीदा चिंगा कारककी अंगंबा थौदरकपदा अइना कीखिबदो ngasi phawba ningsingli tongबगी thौबगी mawong ase mapa laibaki miyoisingna urabadi angakpa natraga nokningba phawbasu yai aingonda angakpa phawjakkiba amana chahi 13 mukki mamangda ISTB da ujakkibani khungangi oina tawba mafam amada maunaha amana pikliba angang masa ama poraduna makoktasu asawba lubak ama balance tawraduna cycle thौबगी clip ado ujabada angakpa phawjakki nokningba cycle tongबगी mawong amana Hollywood movie God Must Crazy da uba phangjakki Central Africa da laiba bushman gi pakhang masa amana nupa cycle ama thauraga English nupi amana mamangi crossbar da fammi pakhang masa aduna cycle thौबगी khongnet otpa khudingi nupi aduna phampham-dagi hek songkhatli aduga maningi mi tonggadaba career adudana yenba ama tonghalli pawungi nungsina tawjaba cycle ado tha animuk pauna kaithel-dagi mangki adubu asengba lal oiba maramna pukchel chaurba mioi amana loksin biduna thambiramki asumna phangani thajarudraba ado phangba ngamki matamgi ahongbana maram oiraduna pabung ahal oisilakki amasung cycle adusu mansilakki tekpa kaiba yaurakki tapna cycle ado aikoina thawoibiraktre asigumba tanja asida sakhang jahoudraba nupa amana pabungda yamna toina haijabadagi cycle ado nupa aduda sahi 30 mukki mamangda yonthokki sakhang jahoudraba nupa aduna yamna pamna laikhiba aduna maram oiraga cycle ado cheksinna luna tawbiramgani haina khalli adubu paukhum piba ngamloidaba wahang amana aingonda hangli karigumba pabungi cycle ado haujik phawba leiramlabadi aina mabu masak khangkigadra ngasai makhai pabungi cycle gi mang lure nupina kari awala pa hap khoge haina hanglakpa aduda mangthauna khi ayukki pung mapal khara helamle ai ahangba pukham amagi mamangda phamduna leiramle